Hi ma'am punong ukuram zari ma'am ay channel da muka sutaram nokchari ma'am ngasi su anova video mo pura galak chare ngasi gi mathel sidi matamgi ade akoi meitei sing na yamna pam ko Yongchak ki panthani na Yongchak maru jibudi yam tongdri ko aduga Hawaimubi ga alu ga tawraga ironjarake ado Yongchak se yumdagi pirakpani ko aduga Hawaimubi sina swaisiga phangdi phange aduga yam toina di phangde ado aina dukan ama nikhak thijaruraga phangjare ado khara lejare aduga ngasidi Yongchak ka Hawaimubi ga aluga tawraga ironjarage aina kamaina roli haido yangmina simyam ado myam Hawaimubi su semjare Yongchak sina ahum sidagi ko sina khara maru tongba heli ado tongba se aina khetpa huzare ketlaga kenu mathake sangmase asik ai kaw khetok charage aduga amuk yangminarasi myam video se yangbada nungairagadi share tawbiu myam nusibiduna ado myam khetpasu loirabadina aina ngasidi cooker da oina phuchararoi ai kon sida oina phucharage ko ado futlaga oina tawjarage Yongchak se yamna mullaga su ko Eromba gi mahau se thoktabaniba ko o cooker da di yam munjangiba chang do khangaudragadi aduna ai hauba wale aduna sida oina phucharage kon sida ado ai loina hapchanjare aduga tiffin box maja se asida ina ngari ne ngayai bane umoro akangba mane hapchanjare ado sida dum ai nganjanja khrage aduga makum makuppe aina keno munba baw keno tawre ko futle ado futlaga haji kamtang check tawraga yengsi myam alu sidi munba male ko ado yamtang khutna mu Hawaimubi se amtang ai khutna namaga yengjage ado myam aina su mulaba yengjare ko mulle ko yare ado ai thangjaraga kompa ko ma haidok chare ingradi iron badu yaroi ko to ingaga iron jage to mahi se ai haidok chage ko haidok chagre aduga ai iron masisu ingabanina nina Yongchak se hana ai maku se koktoga ai side tawraga thamjage punna messenger roi ko aduga marusu yam tongdribanina na ado sumai tawraga Yongchak se ai side ta thamjarage aduga aluna side amada aduga Hawaimubi sina side amada tawraga ai phajana mecharage ko myam Hawaimubi se hanbada akoi marusu tonge ba ko ado si hana khutna phajana ai nokhaijarage aduga Hawaimubi se phajana nokhairo matungda ai alu sisu yamna kopna di kano nokhaijaroi ko alu se sumai tawna alu sisu ai nokhaijare aduga hajiksi nokhaiba loirabani na Eromba se ajik ngari tongamu thum koigi kano kyam haptoino aigi changdo adu hapaga mu ngari tongamu rok phajana mekhaijarage ko aduga mukyang binarasi myam मैम कना दी Yongchak का Hawaimubi alu Eromba se pami akhoi gidi yam pami aduga Eromba sika nga tauba maga haradi atai kesum mathau tade akhoi gidi yam pamne bako to ngari tonga sisu pachana ina mekhaijare duga ngasai gi ina irolaga metlaga thamba alu ga Hawaimubi ga to aduga da imu ngari tonga sum pajana mix tawjarage aduga phajana si akangna mix tawra matungda ai mahi changda hapchage yamna di mahi hapcharoi ngasai na ngari noigiba keno do ngari noina bado aduga sing khara hapaga ai engjanjare aduga ai phajana keno tawre mix tawre ado mayam Eromba hai sidi thum morok ngari chapcharaga budi hawi to mahau hengatna bagi mayam agoi gi toningok phatigom Tilau mana de lomba kharam chu hapchare mayam ngasi gidi aigi video se Eromba video se matang se loisinjare mayam na yengbada nuaraga di like share subscribe to ba kawbigano matabong ta support to bio matang da su ai ano ba mathen mayam pura ga lake ngasi gidi matang se kainarasi